ngasi phongkiba tungan manipuri siphongsing amasum thokiba thawba wathoksingdagi maroibi ipausing miyamna thamjagi anmada clay khongsai ITBP da IG oina hapre Manipur Police ki ADGP oiriba clay khongsai IPS MA 1996 pu Ministry of Home Affairs na IT BP Indo-Tibetan Border Police Inspector General oina deputation pikre India government ki secretary Home Affairs na Manipur ki chief secretary da tharakiba ayib sirol amana Manipur Police ki ADGP clay khongsai IPS pu mari lainaba authority na Indo-Tibetan Border Police ki Inspector General oina sahi manga deputation da thanaba yaba pi haidi maramadun state government na makpu khutakta relief tawbiduna center na piriba ama ki anoba assignment asi paikat pa yahanbiu haidi na su paus to phongdorakli Makasa tarakpo na to pa mana nectar Manipur Police ta SSP combat oina join to krem Indian Army ki retired Colonel Nectar Sanjanbam Manipur Police ki senior SP combat oina thabak join to krem Manipur Police ki DGP na thopa order mana retired Colonel Nectar Sanjanbam na SSP combat oina August 18 join to go loidana magna Manipur Police Training College MPTC pangai gi director report awani Makpo MPTC ki director gi miyeng makhana Manipur Police ki personnel singda special combat training pibda sijinagan haidi Makasa tharak point sanga express ti topa maruiba paukrana aranbo wafam sing react tawgadabni Professor Noni Han Union Finance Minister oirama Congress leader P Sidamram ngarang Imphal Valley da ethnic cleansing tawba loikre hain panduna wafam kya phongdokhiba dubi state asigi intellectual circle da masuk naiba miyema oiriba DM College ki Assistant Professor Aramab Noni na akan mongong yaning da phongdokhiba loinana CSO sing Maira Pai Bemadi miyamna handaki irang sida Mayai mainland India ki tungan Miyoi sina maitei singmu lana ugadaba aranbu wafam sing leptana sandurakliba si akan mongda react tawna bataksinkhre Professor Noni na wafam singasi Imphal East ki Kongba Khetri Laikai Community Hall number 2 na 2 da amuko na sinduna pangtokhiba special discussion program amada phongdokibani IEDUCO amadi SEUCO na punna sinduna pangtokhiba discussion program adu mahang na makataradana hawkiba September 2 gi nongalamdai security force na Imphal gi New Lambolen gi Kuki Jofru ki Miyoi kungamari puthokiba gi thawdok laiki haina palladuna masigi matungda yamna ngakpamong amada maitei sina Kuki singi mathakta ethnic cleansing tawba mallanbu wafam ama Sitamramna X hana Twitter oiramada phongdorokibadu yamna maram sadaba maitei singi izat temsingna na ba honabigi policy amanaki Sitamram gi wafam asi kangluk amaga yengthina na bigi asupu masa amasu oibana masi sapsana head speech ni haina noni na phongdokhibaga loinana hanagi union gi finance minister na September 2 da security force na New Lambolen gi Kukijo Furuki Miyoi kungamari putokhiba thawdo adubo ethnic cleansing oina uhonana bhonarakliba si thawdo adu da makoi gi mayum mai thakhiba makoi bo hatkhiba natragana makoida numai kapsin khiba leibra haina wangangki Kukijo Furuki Miyoi kungamari putokhiba adugi damak World Kukijo Intellectual Council WKZIC na thadorpa sirol da Assam Rifles Manipur Police Commando amasum state government ta thagat phongdokpa phawba leikhraben haina mahangna makhata na paladuna Sitamram gi wapam amasum maitei singbu lan uhonna ba Kuki intellectual amasum Mayai lamgi Miyoi kharna leptana honarakliba lamdam asigi CSO sing Maira Pai Bemasum miyamna matam sana react ta hoba amasum ain goeba thongda kari thabuk lakhot hamdi yabagi haiba yenglaga mathau tabasing tahoba tangai phade haiba wakum thamki matang sida panba yabli national paper amada phongkiba Imphal la lehauba aroiba Kuki gi imung manga gi Miyoi sing mari leinaba authority sing na namduna makoi gi mayumdagi hondokre haiba report amada yumpham oidunu ngarang Sitamram na Manipur paliba BJP government asi hullaga Manipur gi Imphal Valley da ethnic cleansing sathaba loire oirakliba phibam sitagi hen ikai ngai oiba amata leitre haiduna X hana Twitter hairambada thagalakibani Nonina UN na English ngamaga samapan ga maudraga mari da piba wan thok matungina ethnic cleansing haibasi lining lesson satpa furup mamabu mafam amadagi mangan kinaba yamna tamthiba hingsagi thawang sathaduna atamna honaba adubuni hairaduna Manipur handak sahigi May ahumdagi hauduna Kuki singna Susampur Turbung amadi Mori yauna Kuki singna khutling ba mafam singda maitei singi yum mai thaba numai kapsin ba amadi nupi angang phawba gang rap tawduna
nakai sengna loisindana bo hotnarakpagi maitai fruki miyoi amata leiba ngamdana lanjenarkhiba si maitai singna Kuki jau sing mathakta ethnic cleansing chathai haigadoribra masi Kuki singna maitai singda ethnic cleansing chathaba natabra hainasu wangangki Kuki jau singna maitai singi mathakta asiguma yamna tamthiba hingsagi thawong su chathaba asidagi central government's leader amasum Mayai lamgi political party of an intellectual circle ki miyoi amata karisu hairakidi haina pianaba phungduki Kuki jau intellectual circle dagi masinthiba ayibisingna Manipur gi puari semdok sadoknaba amati yelawmi singbu lana pakthokpagi thabak chathai haina mangna makhatana moral siraduna Manipur gi territory kayamna pak sandoklami amadi Manipur gi puari kayam leaderbagi haibisiki awa ahom amasum British na singbising yauna malem gi ariba phurupsingna loina khangduna leirabani masida ngarang nan khakta mapanagi sanlakpa sapu amadi politics na manganana bhona bada maitation yab hamlaiki mangna EGI gi fact finding team amana handakta phongdorkiba report adubusu aran bada yumpham oi haina yaning da phongdorkiba loinana report asida state asigi mafam amada nopi ani fi thongdan izat khonghoina khiba duda maitai nupi singna nupi ani duda rape tawnabi insin ki haina palle haki Manipur India tiluraba matung miyoi bigi hak khongauna bigi wopum kya leibigi state asiki miyamna matam sanadagi awab makalgi punchirol amadi hingduna lakpaga loinana mi bu phare hatpa madi manghanbi yaroi apas parau thokadabane masum miyoi bigi hak kangatabani haibena singba phajakraba kholaw sing lauduna lakliba Manipur gi maira pai bising asidi malem gi mafam singda lana pauthokna bo hona basi yamna pendi haiba wafam noni na thamkhip mangna makhata na maitai masil chungchinarabadi Manipur line kan mangani adobo aikhoi masil funa kadore hana kadore haibigi mi yengda khunai nainarabadi khunai sida sarana bathokani mina khudong sab laukigani haina phongdoloduna hauzu khunai da mathau tari bisilup yamna sembadunati Manipur kanabigi wakulun puthokpa madi madubu thabuk oina pangthokpa mathakta malem pumda handaki matang asida maitai sing lan khidabani haiba asing wapum madu khangan ganai Lup singna thabak torakpada apun bagi interest amasum khunai gi interest sok pra haibasi yengbagi tangai phadu layamati masigi paujal asimak lekai de lup song thorakpa matamda ima singna paujal piba mathakta hainasu professor noni na phungdoki thauramadu amukogi president phairoism nando luang poidai leimarul maira paibigi president L memso biamadi Impal East District United Clubs Organizations IEWCO gi president bihi Division na singba Miyoi singsu sarok yakhian su paus ta makhata na phongdorakli makhasa tarak poina to papam na chief secretary bas commissioner home governor unakre state sid house oiriba phibam amasum lanjena ba singi relief amasum rehabilitation gi dam state government na paikhatli tungan ba thaurang sing khanana ba Manipur gi chief secretary Binit Joshi amasum commissioner home tiranjana ngasi rasbon governor Anusia Uike kunakre Supreme Court Sem Kibu Committee ga virtual meeting anirak pangtokre amasum lanjenaraba miyoi singi relief amasum rehabilitation ki matana yengsinanaba expert team athubud state asida lakane haina chief secretary na governor da khankre relief ki polam sing yenthokpaga mari lainana chief secretary na hai relief camp lairiba miyoi punamakta relief ki polam punam phangan mangamnaba state missionary na hotnaba yaba punamak hotnari amasum kariguma case khada relief ki polam sing tuan ba lambi sing natragana helicopter na puthok pusitawi local CSO sing amasum mari lainaba civil supply officer sing yoholaga tangai phadana sangma polam sing ni mamal yengsinanaba district commissioner D sing da khangali imung sing kharana private school gi fee sing pithokpa ngamdabagi matana chief secretary na lanjenaraba mairoi sing gi fee sing state na puthokpa na haba wafam governor da thamkhip tangai phadaba pulam sing gi supply kai hena wat gi fiba miyong nariba relief camp sing masa khangdokna ba masum asigum wafam asi yengsinanaba monitoring committee semna ba governor na chief secretary da khangan maga loinana inmate sing gi khudong sadaba sing amasum nungnang liba sing hakthingna ko honana ba self lines number thamna basu suggestion pikre tuan mafam singda sari prefabricated housing gi batana governor na paladuna sagali bising athubuda loisina na bakhangan baga loinana masina relief camp sing da lairiba lanjenaraba miyoi sing na mayung nariba khudong sadaba sing khradi ko ongen hari relief camp sing da lairiba miron bising angang mabuk pithaklibi mama sing amasum angang sing gi damak masi weba Chinjak sing pibigi maru waibisu governor na makhata na panki governor gi secretary ki kuthang gi leptana honari bising paladuna governor Anusia Uiken hai relief camp sing da lairiba lanjenaraba sing gi damak makna makhatan angama mating pigani amaromda Indian Red Cross Society
IRCS Manipur की Chairman Narendra Ningomamna atopa miyoi aniga loinana ngasi relief bawanda Manipur की Governor Anisha Uike unakre masum Manipur की tuan relief camp singda makhatana yenthokadaba kangkhal sing kisan set sing kambal sing amasum hygiene kitna singba tangai fadaba polam sing hanana Indian Red Cross Society New Delhi dagi fangkraina governor da pautongki daraka leibagi matung ina relief camp da lairiba miyoi singda yenthokadaba tarpaulin sit singi stock marang kaina lairi IRCS Manipur की kangbu duna governor da khanki governor की maikaidigi mute kangbu dura tengbang polam sing yenthokna bigi plan ya thokna ba pauktak pi bagoloinana singa masum tam anima ki district sing da lairiba tongan relief camp sing da lairiba awa avatara ba miyoi punamakta sangmana yenthokan ba yenthokna na ba apel tokhi kariguma mathau tarab relief ki polam sing puthok pusin tawda ma ki office na mateng pangani haina governor na phongdokhi hairiba relief ki polam sing asi yenthokna ba Imphal East handak ta sanga ki ba prefabricated home sing da mak athupu matam satkani haina governor na makhatana phongdokhi adi makasa tharak point Isel Express ke to pamaruiba paukra nam Kuki sing Enshang Napi thinanaba hotnaramba Miyoi hum Mayai kaba Chinjak purakpa ani miyamna phare haukiba me ahum digi khangoduna thulokhiba kanglupi irangna khamthena wabana phare hairaba tanja sida Kuki di Enshang Napi thinanaba ikoben amada lot toramba mitei pangal ahum miyamna pharaga police sinakre pharaba mi ahum adudi hiangthang tara haidigi MD Gizaudin si yang kaya mga apok MD Abdul MD Gizaudin gi masan pa MD Wuraudin say taraga teruk amasung gari edu buthorak pa samuru wang badig MD Wahidur Rahman say kuntraga mga apok lekitraba Abdul Zabarne thagdok thokpham digi phangma pauna hai ngase pung wapan ga makhairam taba matamda khwai naga mapal singna eba mong Maruti Suzuki EcoBen amada mitei pangal ahumna Enshang Napi lot tawrambadagi miyamna sangsinduna makoida wohong pang tawrubada hairibe Enshang Napi sing adu kangpok pida leba Kuki singna thinanabani haiba khangmangki madudagi mi ahumadu miyamna phaduna puraklaba matung uripo naurem thong takilamam laikai gi miyamna kusinaramki makoi ahumadu amuk miyamna wohong pang tawbugu loinana uripok apunba lupki thomi singsu mafam aturi yoraki Madugi matung hairiba mi ahum adu Imphal Police Station ki personal da khusinaki amaromda me ahum digi Manipur da thuklibi irang asiga mari leidana khangabok joint coordinating committee su saruk yabaga loinana pamdaba thawdo kya thoktana ba section tharang kya lokhotuna madi ingse ko purakna ba asabu thawdang lawduna rakli masigi saruk ama oina khangabok da leiba maira pai bising asat awok tawbu sing check tawda centro karam da purakpa yaba mayai kaba pulam sing fogat pangamkhre Paus nai committee sigi makhada khangabo khungang sigi lera khuding de imaivel maira pai bisingna ahing jarek tuna pamdaba thawdu makhatana thoktana bamadi mayai kaba nisagi polam sing thingnabagi khongjang kana sangsilingai talaga sida ngarang numidang pung 13 taba matamda centro car number WB34Q 2619 asida Miyoi nina yamna singne eba mong lakpadigi gari edu ima ibel maira pai bisna khamnu yenglubada gari edu yamna kana ima ibel singbu thomlomlaga thawkibadagi khangabok joint coordinating committee gi volunteers singna tanaduna check tawrubada maikaba nisagi pulam yawba cartoon box ani thenaki cartoon box ngadu lokthokna ba honaringaida Miyoi amadi yamna haising nanthoki amana volunteers singna phadana wong pong tawbuda mak masa MD Fazur Rahman apokpa MD Sanamni Rahman Sangayumpham Sirapur Makhale kaidagi haiba khangmangamki magna masabu Imphal West CDO da thabuk tawba personal haina identity card utuna saktak saki makhatana wong pong tawbuda mahak lakminaba Miyoi du MD Arif Ali Laifhamna Sirapur Makhale kaidagi housing ahum suba IRB da thabuk tawriba personal ne haiba khangmangamki asuklu robatan phamsita makoi gumba mi phata kaya sina sendong khara ki dama kunai subu mangan takhana na bohot na riba si khangabok joint coordinating committee na thamoi sok noi taba phaw boloina yaning daba pungduki matungda sigumba thaba si amuhana taroktana ba khara warak wate maba matungda committee na lei committee na maira pai bisinga kusamna thobal police to kusina ki asigumba mi phata singa si mari lena ba Miyoi singa akan mesarak pe biu hainisu Kangbak joint coordinating committee ki makedigi phongdorak lehain su paus tas makhatana spalakli loisilak poina tendak pa pom Assam Rifles ka santi gi wari sanakhi balaiti hawkiba September amagi numidang pung 3 makai gi All India Radio Imphal gi pauda komla khongkhun gi khulak pa amadi
Lapupa Teragi Mairapai Assam Rifles Santi Giwari Sanaki Hadi Wakumasi Aranmani Santi Giwari Sanaki Bulati Haina Komla Thong Youth Development Association ki Secretary Ibohol Kuyak Pidun Tadurak Pasiro Lamana Fondurakli Siola Sinamaka Taradun Hai Lapupa Tera Komla Kong ZPG members na Sengdog Libasigi Matuna Kanagumba Kanagumana Asigum Aran Pau Sandok Pidun Samzaraba Miyamuleva Miyamda Lan Ohona Navasin Biganomadi Komla Kong Kul the Kulak Lati Haines Fondurakli Ado hausko ina di miyam paus matang sa lusin jarage mas miyam puna no update ngamin na si